Second World War gi matam fauba Great Britain na malem sinba asibu dominate tawduna laklaba matung anisuba lanjauna loikraba matung amasung England na marai saitharaklaba matungda anauba global power ani US amasung USSR World power gi center da lainaba global politics asibu dominate tawnabagi damakta country ani sigi marakta Cold War amuk haurakhi Matam kuina lathengnaраklaba matungda USA na USSR bu maithiba piduna malem asigi super power ama oirakhi Global politics trade amasung economy masi khudingmak asigi center da leiduna US na ngasi fauba malem asibu dominate tawduna lakli matamgi awanbagi matung inna ngasidi amuk malengi miyam asina hauji khwaidagi chawba mapangal kanba expansionist power US amasung China anisigi marakta anauba Cold War amaga amuk uba fangle mayam pumnamakpu anauba video update amada amuka hanna taramna uksiri ngasidi nauna honglakliba world order amasung global gi oiba politics asigi matangda amuk jingbinasi video si haudringaida wafum amatang fongdokjagi madudi Geopolitics amasung global gi oina leiriba relation asida country amana faba natragana country amana fattaba haiba wafam amata leite leiriba country khudingmak masa masagi oiba interest gi matung inna ek tawba ngaktani haukiba chahi kara asida hanadagi oiduna lakliba world order asida yamna chawba awanba khara aikoina uba fanglakli matam khara asida malem asida leiriba US gi hegemony asi tapna hantharakpagum tauri US na marai saitharaglingay matam asida China hairiba country asina ikhang khangaudana world politics asigi center da leiduna China na dominate tawba anauba world order ama semnabagi damakta yamna kanna honarakli China gi Belt and Road Initiatives amasung Global Security Initiatives hairiba sing asi panba yaba khongthangni US ki side dagisu US ki oina leiriba hegemony asi mangkidanabagi damak amasung world politics asigi center da leiriba asi China da ship tawkidanabagi damakta yamna kanna honari US ki ally oiriba western countries sing amasung China gi interest asigi mayokta leiriba country India Japan Australia na singba country kaya sing asiga punsinduna China bu counter tawnabagi damakta khongthang kaya ama lawkhatpa leptri East China Sea amasung Indo-Pacific ki jagasing asida China gi power asi expand tawruktanabagi damakta Quad amasung akasna chingba grouping sing asi semduna China gi interest asibu counter tawnabagi damakta yamna kana honari China gi maikaidagi Indo-Pacific region amasung South Pacific region sing asida mahaki power asi hengat hannabagi damakta lepa leitana honari ikui kyudringaida China amasung Solomon Island anigi marakta tawkiba deal adusu panba yaba khudam amakakni Malem sinma thungna sandoktuna leiriba US ki network asibu counter tawba ngamba China gi oiba anauba network ama semnabagi damakta yamna kanna honari Global gi trade asigi khwaidagi maru oiba route ama oiriba South China Sea jaga asidasu China gi dominance hengat hannabagi damakta khongthang kaya ama lawkhatli South China Sea mafam kaya amada China na artificial island sing sagatuna maduda military base sari ikui kuidringaida Cambodia gi Rem Island da China gi military base sajinduna South China Sea asida China gi presence asi hengat handuna makogi dominance asi yamna hengatlakrabani Nakalamaromda maru oiba trade route oiriba Red Sea amasung Gulf of Aden gi marakta leiriba strategically yamna maru oiba Djibouti hairiba mafam asida China gi military presence laikre masidasu China gi military base ama sakre masigi makatana atopa African country kaya amadasu hojik China na invest tawba leptri Madagascar hairiba island country asigasu China na hojik deal tawduna mafam asida military base ama sanabagi damakta yamna kanna honari hojik asi Indian Ocean asidasu China gi presence asi nongma gi lepa leitana adumak hengalaklibani China gi debt trap policy sijinnaduna Sri Lanka dagi 99 years ki list lawkiba Hambantota board asida lakadawriba August ki Jet 11 asida Chinese spy ship ama lakadawriba
Yuanwang 5 hairiba Chinese ship asi atopa countrysingi satellite warship amasung nuclear weapon achingba khusu khulai kaya ama track tawba ngamba Chinese ki intelligence gathering warship amakhakni. Chinese spy ship asina India gi manak nakna lakadawriba asida India gi oiba aronba amasung maru oiba information kaya ama Chinese singi mafamda yaukhiba yabagi oithokba adu leibadagi India gi government na Sri Lanka gi government da hairiba spy ship asi lakhandanabagi damakta fongdokpa matamda Sri Lanka gi government na Chinese ship adu thingba ngamdabadagi Chinese ship aduda yaurakadawriba makogi tracking system adu oina op tawhange haiduna India da pakhum pirakli. Tasengnamakti Sri Lanka gi Hambantota port asi China na list lawkriba asi commercial gi oiba purpose ki damakta lawkibadi masida military gi oiba karigumba thabak thawong amata tawba yaroi haiduna fongdoknakibani adubu hojikti hairiba port asida Chinese spy ship ama laktuna dok tawgadawre. South China Sea amasung Pacific region asida khaktang nattana Indian Ocean asidashu China gi hengalakliba presence asi adumak aikoina masidagi khangba yare. China hairiba country asi hojik malem asigi khwaidigi yamba submarine leiba country ama oiduna Chinese Navy asi global gi khwaidagi powerful oiba navy ama oiribani. USA na China gi akoibada leiriba China gi interest asiga manadaba country sing asiga punsinduna China bu counter taunabagi damakta honariba khongthang asiga chamanana China gi side gi su US ka interest manadaba South American country sing asida invest tawsinduna America gi mayokta oiba yaba khongthang kaya ama lepa leitana hojik pangthokli. South American country sing asigi manungda Argentina hairiba country asidi US ki mayokta chattuna yamna fongna China ga mari yamna chesilakli. Argentina amasung China ga gi marakta nuclear reactor gi oiba dil amagi matangda su mamangda video ama semjakrabani yingbidriba kangbu changduna adumak yingbiyu. Aduga yamna interesting oiba wafum ama khaktana Western countries sing asigi manungda global power amasu oiriba aduga European Union gi maru oiba member amasu oiriba France hairiba country asi China gi Belt and Road Initiative asida China ga khusamna duna chatli. Nakal ama romdana Middle East ki jaga asida US na support tawduna leiriba Israel asigi opposite ta leiriba Russia na support tawduna leiriba Syria gi government asida China na mateng pangsilakiba. China ga yumthangnaduna leiriba country Vietnam amasung Taiwan hairiba island asidasu US na hojik mateng pangsinduna China bu circle tawnabagi damakta honaba leptri. Hojik fawbagi oinadi US na Japan, South Korea, Vietnam amasung akoibada China gi akoibada leiriba country sing asiga punduna China asi mapung fana koisinduna leiri. Handak US ki House of Representative ki speaker Nancy Pelosi na Taiwan da laklamlaba matungda hojik China gi maikaidegi Taiwan Strait amasung masigi manak nakpada leiba samudra gi jaga sing asida military exercising lepa leitana adumak pangthokli. China gi military exercise asina maram oiduna South China Sea amasung Taiwan Strait asi fauduna chatkadaba lalon itiki oiba jahas kaya ama panduna leibasina maram oiduna country kaya amada yamna chauna mangzeri. Pelosi gi khongset asi loikraba matung asida hojik China na atopa country sing asida US na tawkriba khongthang asi atopa country sing asu tawraktanabagi damakta yamna kanna honari. Japan gi exclusive economic zone da misal kapsinduna China gi side gi Japan da karigumba US na tawriba asigumna Japan su tawge haina khalakpa taragadi afaba oiroi haiduna yamna fongna warning pikre. Masigi makha tabo ina India da leiriba Chinese embassy asina aki media sing da piba interview ama khakta US na handak tawkriba thabak thawong sing aduda India na su tung indana bagi damakta fongdokhi. India na hojik fawwa follow tawduna lakliba one China policy asi makhatana adumak follow tawbana China amasung India gi oina leiriba relation asida makhatana afaba oigeni haiduna mhangna fongdokhi. Masini hojik leiriba fibam asi matam amada USA na makoina ngammi haiduna makogi power project tawba adu hojikti China na su tawba horakle. Lakadawriba matam asida global politics asida karam karamba awonba lakpage haibadudi mayam punamak yigbinarasi.